Bayana VDF na taliba demand sing hayeng fanggodoriba Assembly mifamda ayaba PBU haina Imphal West District VDF Welfare Association na lenga kipungning sing silakli. Kurumjari, THINGBAIJAM SANATOMBI Mami TV Prime Time News Lobisi. Commonwealth Games 2022 da Mirabai Januna India gi ahanba goal amadi Manipur gi Bindyarani Sorokhaibamna silver medal lauduna Games asida anoba puwari ama semkre. Manipur gi Olympic silver medalist Saiko Mirabai Januna ngarang nupi gi weightlifting gi kg nimfumapan kanglupta anoba record ama thamduna puwari ama semki bagaloinena Birmingham Commonwealth Games 2022 da India gi ahanba gold medal laukre. Manipur gi weightlifter Bindyarani na kg yankai manga gi kanglupta gold logadaba samna dalituna silver medal laukre. Mirabai Januna mahaki weight kanglupta mahak masagi khwaidagi phaba performance ama oina stats ta kg maudra nipan thangatuna games ki anoba record thamkraba matungda clean and jerk ta kg chamaga tara humdoi thangatuna apunba kg chani ga sumna ama thangatuna total da su anoba record thambangam ki. Handaki gold medal loba sina mahakna Commonwealth Games ta thangna medal ahumlak loba ngambagi fidasu fangkre. Amaramda Bindyarani Sorokhaibamna kg yankai manga gi kanglupta snatch ta kg marifutaruk amadi clean and jerk ta kg chamaga tara taruk thangatuna punna kg chani sumna ani thangatki. Kanglup asida gold medal laukiba Nigeria gi Adizat Olarinoye na snatch ta kg maudrani toy amadi clean and jerk ta kg chamaga tara mathoi punna kg chani ga sumna ahum thangatuna gold medal laukibani. Bindyarani na clean and jerk ta kg tara chamaga tara taruk thangatpa asina games asida anoba record ama thamki. Mahakna gold medal laukiba Nigeria gi Adizat Olarinoye tagi kg amakhak tana thangatuna gold medal loba samna dal ilhobani. Ngarang games asigi nini chanba numitta India gi weightlifter Marina medal mari lauduna games asigi medal telida India gi chapchaba mafam ama kankhibani. Ahal oirba sing amadi differently abled oiba miyoi simbu mimanana bahu anadrabadi lebak ama chawkhale haiba yaroi haina Social Justice and Empowerment Union Minister Pratima Bhumikna fongdokre. Wafam asi Bishnupur da leiba Kiyamba Ningsing Sanglen da pangthokpa Samajik Adhikarita Sivir gi tharamda Union Minister Pratima Bhumikna fongdokhibani. Artificial Limbs Manufacturing Corporation of India Alimco Kanpur District Administration Bishnupur amadi Social Welfare Department ga punna khutsan naduna Bishnupur District ki differently abled oiba miyoi singda lemna potlam yenthopagi tharam aduda Union Minister Pratima Bhumikna hai India da Narendra Modi na Prime Minister oirakpadagi miyangi yaifa tharangi thabak kaya paikhatle. Marak asida miyamga mimanadraba miyoi singi oinasu yaifa tharangi thabak kaya paikhatle. Tharam Singh asigi mong chana Bishnupur District ki beneficiary lising ama chama drama panda lupa crore amaga lak kuntra rom gi polam lising manga chatret sutna taru khutsinari ba asi lengang asina soinareba singi khanbagi khudamni. Loinana angang pokpadagi chahi 12 fawgi manungda laiba na taba phangdriba angang singidamak na tanabagi operation taunaba lenga na lupa lak taruk pinaba scheme leidi. Hai ba scheme asi khudongchaba asi mari leinaba singna lobiyu haina mahakna makata ki. जो विषय को आगे लेके जाते हैं जो दिव्यांग और युवा और हमारा सीनियर सिटीजन को भी उसको सेवा देना उसको भी समाज के साथ कंधे से कंधा मिला के उसको भी चलने का अधिकार है। इसी अधिकार के तहत हम लोगों ने उनको जीवन सुगम बनाए उसको एक्सेसिबल बने। Ngasigi taramadda YAS ke Minister Govindas Konthozam, Education Minister TH Basantakumar, Social Welfare ke Minister H Dingo, Moirang SC ke MLA TH Santi, Thanga SC ke MLA TH Robindro, Oinam SC ke MLA I Nalinina, Atoy Bamintung Lensing Oina Saruk Yaki. Taramadda differently abled oiba miyoi kayada artificial limb sing wheelchair na sing bapolam sing Minister of State na Kutsinaki.
Hojik chatnariba Maitai Mayek Kuntaret asi Makatana adumak ayat apan yaudana chatnaba Mitay Irol Yek Luna Silon Apun Balub Milal na Sinduna ngasi Imfalgi Gem Hoda Lebak Miyamgi Oiba Kananay na ba mifam ama pangtokre Mifam aduga Mari Lenana Milal Mayay Loisangi General Secretary in Charge Narem Nongmay Lembina Pangmi Singdahay Matam kayagi mamangdagi Mayek Kuntaret asi chatnaduna lagpaga iroinana Hojik University ki thakta tamduna aroiba semester gi tangkak yarok labani Asigumba matang asida irecha karana hairiba Mayek Kuntaret asi chatnaba yaroi amadi case deri haibana chingba wafam kaya social media gi khutangda fondorok liba asi laibaktibani Manipuri Chief Minister N. Biren Faubana Mayek Kuntaret asi expert committee na kupna khana nainaraba matung leibak miyamna amato ina yanarabani haina fongdokpasu laikhrabani Pangthokliba miyami khananenaba mifam asina aikhoigi khunai amasung mahiroi singda makhatana mayeki matangda chayenaba thoktanaba warep kaya laugani loinana asigumba miyami khananenaba mifam asisu ngasigi asina aroiba oigani Hojik chayetnariba Mayek Kuntaret asida awat apa leire hargasu expert committee leiri masida awat pa natraga mentioning ba leiragasu punna faminaraga tatokta sentominaduna warisin ama purakpa yai Mifam asida expert committee su yawba maramna makoina laropa warep aduna areba oigani hainasu nongmai lembina makatana fongdoki Pui jing de su akoi Manipur lenga ki chief minister masamro bo akoi gi 27 script se khanga hei expert mayam ma sangdana masida sahi ke achumna masin naina matungda masi approve tawna sanagraba mayek asibu hojik chana den haiba sing se moi se mitei se berani ko haibado madugi yumpham je yam chumba haitare ne masima akoi na ngasi sinjariba akoi gi miyam gi mifam se akoi gi amu hanna miyoiba khunaida duga haureiba mairoi singda ayat apan pi danaba May Kuntaret chatnariba may asida khoi hena mapung phagatnaba ngasigi mifam asida khoina langjariba se karigino hairab kanda khoigi hoji chatnaduna leiriba lon me se hena promote tongnaba natana ahenba masaida ngahalitana pangangang ba social media da tawbudu tawdana bagi damakta ngasigi mifam asina akanba warep haitare section warep launa bagi damakta pamthukjaba VDF ki kutsuman hengalhan bayauna VDF na taliba demand sing hayang fangbadariba assembly mifamda ayaba PBU haina Imphal West District VDF Welfare Association na lenga ki puning singsilakli Imphal West District VDF Welfare Association ki Publicity Secretary S. Romes na Thadoropa Cherol Amanahay State Cabinet na tha asigi kunmathoida VDF singi chatnakanglon Service Security Line of Promotion Service Book Semba Official Reward Fangba yahanba na chingba yauna VDF ki yaifa tharang sing pakhatnaba warep lawkiba adu apenba fawi adubu VDF ki thagi khuchuman asi supnatagi lupa lising tara jamga khak oiba madusu lupa lising ani amana section sale oiduna thagi khuchuman oina lupa lising nipan jamga fangliba asi matamga chana daba ma oire loinana state cabinet na pass tokibada yauriba kumja lising ani kunhumdoigi January dagi lupa jamga increment piragani haibasi lengang asina amuka hanna ingsilhaningi Increment asi VDF na service joint tokiba numitagi PBU VDF ki kutsuman amadi VDF na taliba demand sing asigi matangda hayeng August amada panggadoriba assembly session asida kanaduna VDF na taliba demand sing panghanana ba warep lobiu haina Cherol asina makadari Chahi asigi bosem amasung kosem na loba class 10 amasung 12 exam singda chada humfutra amadi masigi matakta fanglakraba nambol maikegi mahiroi sing Manipur lenga ki education minister Thongnauzam Basantukumar na harautayam na okre Development and Protection United Voluntary Organization na sinduna ngasi nambol kaitel gi public hall da pangtokhiba tharam aduda kosem gi chairman Dr. Chingangbam Sarat Bosem gi chairman Akam Joy Kumar amadi organization asigi advisors Tekcham Ibocho Mongzam Ibohol Yumnam Nabageshore amadi Dr. KH Samungosu Sarukyaki tharam aduda chief guest ki warol pirudana Minister TH Basantukumar na hai Bosem na lauba class 10 ki exam da haukiba chahi tara gi manung asida Manipur lenga ki school singi mahiroi pass tawgi chang asi handaki chahi asina khwaidagi wangi mahiroi topper khak puthopana landam asi lairik haire amadi chakwale haiba yaroi mahiroi khudimak exam da chama pass tawgi chang yorabadi lairik haire haiba yai Hojik paliba chief minister N. Biren gi lengang asina mahiroi amadi school sing fagatna batharang kaya paikadi haina minister Basantukumar na makataki Some classes from the school 60% said 90% he got in favor exam. Other private school private school classes said
90% pass away. Percentage of the came there. The government school law, the private school system. Masih tak the government school people say, pada ini itu tak. Ni sangat jauh asal asal. Bosem amadi kosem naloba exam da position yarok laba amadi mark wang na fanglaba mahiroi chani da lengyan fee cash award amadi kudol pot sing piduna ikai khumnaba utki loinana top 10 faw gi manungda yarok raba class 10 amasung 12 ki mahiroi singi photo singsu nambol kaithel da thetki Karnataka ge Mysore da laiba Central Food Technological Research Institute da Chief Scientist oina chahi kuntra hena thabak taramdaba Professor NG Iboyaimana Imphal gi Central Agricultural University Kaw gi makha da laiba College of Food Technology gi din oina thopurapada Works Minister Govindas Konthojam yauna Mysore Alumni Association Manipurna harau tayamna okre Ngarang nimidang lamfel pata laiba Indian Medical Association gi hall da pangthopa taram na okpagi taram aduda Youth Affairs and Sports Department gi Director T Fulen Maitei amadi Mami TV gi Editor in Chief Brozendra Ningombasu Presidium member oina seruk yaki loinana Mysore City da tongan-tongan ba matamda mahitam namba haujikna tongan-tongan ba sinfam da laiba mioi kayasu taram aduda seruk yaki taram aduda Chief Guest oina seruk yaki ba Works Minister Govindas Konthojam nahai Professor NG Iboyaimana chahi kayagi matungda mahaki poknafam lamdamda amuk halapa asi nungaiba fawi Iboyaimagi miting makada food processing ga mari lenaba anau bathabak tharam kaya pangthokpada hena khumang chausin bangam nagani loinana state asigi economy fagathan badasu hena mateng piragani mahakumba misak amana lamdam asida amuk halakpa haibasi aikoi pumnamaki laibuk fabani haina Minister Govindasna phongdoki apun Manipur se tawaya basi industries higher than raw materials yang menjadi orang fee apa yang isa ada facing ada apa yang terjadi apa aromatic plants medicinal plants yang sudah base atau kata apa tu saya ayat mengajaran apa turmeric paste organic paste orang beri ginger paste orang beri ada Singapore kaya India ada ginger drink lagi ada kaya yang kita China ada apa na bamboo export import of doing 5-star hotel sing saya amba bamboo shoot sing si kan dari China ni import away why can't we do it adu siti ayam atau ngam do male habni yang na pergi doktor social bilang ni na dia harus diba entrepreneur ini apa ngam sing dari sing so itu na pergi Mysore ki alumni sing kita kau bata dulu na harus ketemu male Tharamaduga mari lenana Kaugi College of Food Technology gi nauna din oina thabak pai bahawraba Professor NG Iboyaimana Lomi Singh Jinjak sungnaba thawrang amadi sizinana ba mioi sing matik chana leirabadi lamdam asida thabak phangdabagi wafam leiroi mioi ba kunaina hingbada khwairagi maru oiriba jinjak asi haujigi chakholaba matam asidadi mawong maril tana sungdokpagi hena mathau tarakli Missing yam kalapaga iroinana jinjaki mathau taba asisu nong manomagi hengalakli Maramaduna lamdam sigi lomi singna puthokliba puthok sing asi processing tawduna henba magun hapchilabadi henna income lakpa ngamgani masigi chatna kanglon amagi makhada thabak tawrabadi mioi kaya amadasu sentok lambi piba ngamgani haina Iboyaimana makhata ki example ama harike ginger si yam demand over ginger masih puna kummi masih kamai ko auto kere ginger paste auto gadi uine thambaya adiri farmer je paisa mangaro magi paisa phakai simai tawdala lariba NGO lariba government ki service tawriba adu be scheme leiragadi aikoi ki college of food technology siga link tawbiro link tawbira taragadi awi karibu khani tawbo ngamgane Tharamapu oina seruk yakiba Mami TV gi Editor in Chief Brozendra Ningombana Mysore Alumni Association Manipur asi registered body ama ohen bagaloinana corpus fund thamduna lamdam asida awa anataraba mioi singda mating pangbagi anoba khongthang ama lakhwatningbagi apamba phongdoki Moreda akiba fangna dengue gi case nomagi hengalakli ngarangsu dengue gi case mari thengnaduna apunba case 35 yaukre hairi Case Mari Adu More Hospital da laiba Krishna Diagnostics da test tawbada thengnarakibani Makoi Mari Adu Moregi Premnagar Laikai dagini
Mission Bank dagi ama aduga Faicham Bank dagi amani hairi nakal amaramda ngarang dengue gi case thengnakheba mafam singda District Malaria Department Tengnopal gi mining makada case thenariba mafam sing adugi akoibagi yumthong chatuna Aedes survey tobaga loinana larvicide hidak sing kaptuna amadi More Town da dengue leina dagi section na leinaba publicity na chingba su chatlaga miyamda khangan bagi thabak sing special malaria unit More ge team na jathak hi hairi Moirang Police amadi Tarataruk Suba Assam Rifles yauba Bishnupur District Commando gi team amana heroin powder gram chamaga humfudara rom henbaga konana mioi ema fagat pangamkre Faraba mioi adudi Kwakta Ward number 8 gi MD Salim Ahmad Tampak Mayum Chahi Kunipani hairi Police tagi pangba pau gi matung ina Bishnupur District ki SP and Heroes ki pautak matung ina District asigi Additional SP Operation Roni Mayangbam amadi Additional SP LO Satyam Takhelambam gi midyang makada District Commando asigi team aduna ngarang numidang Kwakta Ward number 1 gi Idiga Mayada frisking amadi checking chathaki Checking aduda numidang pung 5 minute kun rom taba aduwaida miyoi adu drug sing aduga konana fabani hairi Miyoi adudagi sapon kep taratarukta haptuna purokpa heroin gram chamaga humfutara mapan rom phagat pangamki Faraba miyoi adu drug sing aduga konana makataba logi thabak laukhananaba Moirang Police Station da sinakre hairi Kanglaipak Thangta Cultural Association KTTCA na sinduna ngasi iboyayma sumanglila sanglenda nomagi oiba exposition of performing artist amasung taramanga suba Thangta gi festival pangthokre Manipur lengaki Department of Art and Culture meeting makada pangthokiba taram aduda Sangit Natak Academy New Delhi General Council member SH Nabasandra Padmasri Wadipa Naba amadi Ragani Ketangi Chairman Ajit Dasna President member Singh Ona Sarukyaki Taramaduga Mari Lenana KTTCA gi President Longjam Biren Nahai Festival asi Manipur gi classical dance ki khongfam asida thangtaga manaba saruk yaubra haibagi wakhalonda pangthopani Masida atai leiriba lamdam asigi art form sing konsinde thangtaga loinana atai art form sing yokhatpadasu association asina haukiba chahi nimfumari rom asida saruk yaduna lakli loinana thangtagi art form asi Hena sakta nabigi pandamda association asina malem yauna India gi tungan ba mafam singda tharam kaya su pangthokre haina birena makatana phongdoke India ki Sangit Natak Academy New Delhi ki ming makada tarahum bir pangthok chakre hojik pangthok chakre basi Sangit Natak Academy ki ming yaudre panamala art and culture ki ming makada kon pangthok chakani festival sikal loinena jago gi sarukha su hapsin jada bigi maramdi thangtaga atopa art form singsiga manaba khongpham Isaruk Gaura, Abig Wakalda, exposition of performing artists. I was Ucha Art form Makala, Siami, Manipuda, William Makon, Captain Zabangam de Sumategi, Zagoi Katang Matekara, Captain Jabani, Tonka, the Satuna, artist sings Yokatana, turning Pidana, music, artist sings the turning Pidana, Satari, Tantaga Lunana, art form artist, Pantuk Zabani, Muzakara Yokapako, Saruk Yazabani. Chahi tara manga Congress Party dagi vote kaduna Kakching Municipal Council da Councillor Oiramba Singna Kakching Municipal Council asi salak sahalam le haina Kakching Assembly Constituency ki MLA Mayang Lambam Rameshwar na phongdokre Wafam asi ngarang nimidang Kakching Panjau Paring da leiba Pukrambam Sagai Apopa Sanglenda pangthokiba Kakching Ward number 11 ki miyamna Mahaputaram no Opa amadi lakadariba Kakching Municipal Council gi mikalda National People's Party gi Ward asi gi councillor amadi member gi mirep oin Naba Tharangli Ba Singbu Miyamda Saktakpi Tharamda MLA M Rameshwar na phongdokhibani Tharamadu da MLA M Rameshwar na hai chahi tara manga Congress Party ki councillor singna asoiba aranba senja thumja ki thabakaya chatakhiba adu hojik paliba lengak asina khangbadagi vigilance tharatuna makhogi mathakta thigatpa hokre Vigilance na account thingzin krabasu council asina makata na khomgatliba senfam singdi atopa account amada haptuna mathok toba yanaba ayabadi piri Hauzik Junthagi Collection Council asigi makuta leikrabani Karigidama Council asina sanitary workers singi kutsumal sing pitoktribano MLA na case thazilakpadagi councillor gi account thingzin khibana sanitary workers singi kutsumal piba ngamdabani haina aranba pau kaya sandoliba asi yumfam yaudabani haina mahakna makata ki Bokoi sagi khalama account thingzin lara sarkar permission ma pile kai hai pile Hoji ki noi na collect or ibama to iba to pa kaunda apo la sijin ho hai bi
कच्ची म्युनिसिपल काउंसिल की अमोट पर सेंगोपा सुपर सिंगी तोलो पीडीआईजी नंबर 1 में जून का कलेक्ट हो रहा है अजी जुलाई जो कलेक्ट हो रहा पैसा दे मोर मकुत पाइबनी लईबा प्रेजेंट एमएलए नंबर या उरती मोर लई है संदोई एमएलए में केस हाजिर को देगी कोई अकाउंटिंग जी बदली तोलो पीओ नंबर थरमदुदा कक्चिंग वार्ड नंबर 11 के मियांग की माइकैदगी पार्टी के लेंगान फी एमएलए एम रामेश्वर द हुक्तुना तराम ओके लोइनना लाकदरिबा कक्चिंग म्युनिसिपल काउंसिल की मिखलदा मिरेप ओइनबा थरांग तौरिबा काउंसिलर दा सलाम जॉय मेंबर दा केजिमयम टिकेन अमदी केजिमयम रविंद्रबु एमएलए एम रामेश्वर मियाम दा सक्ताके था असिगी तांग तरा मंगादगी कुनमंगा फाउबा मालदीव्स ता पांगथोखिबा यांखई मरी सुबा एशिया बॉडी बिल्डिंग एंड फिजिक्स स्पोर्ट्स चैंपियनशिप 2022 दा इंडिया की महूत सिंधुना हुंपुद्रा मंगा केजी की मथक था जूनियर बॉडी बिल्डर कैटेगरी दा ब्रोंज मेडल लरखरबा चिंखैंगानबा अथोपंबु हानगी चीफ मिनिस्टर ओ इबोबी अमसुंग खंगाबोक एसी की एमएलए ओ सूरज कुमार ना ngasi तराम ओपगलोनेना पुकनिंग थगोखरे हानगी चीफ मिनिस्टर ओ इबोबीगी बाबूपरादा लेबा ऑफिशियल क्वार्टर दा पांगथोपा अचंबा थरम अदुदा एमएलए अनिना अचंबा खुदोल पीबगलोनेना महाकी तुंगी पुंसिदा हेना माई पापा ngamba ओरसनु हाइना मंगोल पीखी सना कोनुंगी मसाकोंदा खुबम यादुना लरिबा इपु माइचौ तरेत की मफमदा तरारक सुबा ओइना हैकत लेकत तंबगी थरम अमा ngasi पांगथोखरे कंगलाई इनात सिंथा अपुनबा लुप उत्तरा संगलेन सना कोनुंग अमदी पचा लोइसंगा लोइनना फमनाइबा अमाइबा अमाइबी पेना पुंग सैशकपा अमदी मियामना सरुक यादुना पांगथोखिबा थरम अदुदा माइचौ तरेत की फिजोल होंगदुना चिंगु माइचौ सिंगी मफमदा हैकत लेकत तनके नोंगिन सुमांगलीला आर्टिस्ट एसोसिएशन की नौना पुथोकदबा अयुब की लिगला अमदी नुंगथांगानबी हाइना मिंगथोनबा सुमांगलीला अनि असिगी याइफथौनिगी थरम ngasi पांगथोखरे कांगाबम लेकाइदा पांगथोखिबा थरम अदुदा लीला अनि असिगी अइबा थियाम मीना कुमार तायंजम तोंबा लीला अनि असिगी डायरेक्टर रविंद्रो लंगथबाल सकनारेबा अइबा मनाउबी एमएम लीला असिगी म्यूजिक डायरेक्टर संदीप अमदी लीला पार्टी असिगी प्रेसिडेंट लाशम तोंबना प्रेसिडेंट मेंबर ओइना सरुक याके याइफथौनी पांगथोखलिबा लीला अनि अदुगी मतांगदा लीला सिंह असिगी डायरेक्टर रविंद्रो लंगथबाल नहाई नौना पुथोखलिबा लीला असिना खुनाई असिदा पाउजल कया पीरी अयुकी लिगला हाइबा लीला असिना हौजिक खुनाई असिदा ततना थोखलिबा डॉक्टर अमदी पेशेंट पार्टी सिंगी मरक्ता पाउ फाउनदबदगी हॉस्पिटल सिंगदा इरांग कया थोखलिबा असिना खुनाई असिदा पीरिबा चैथेंगी मतांगदा पाउजल कया पीरी नोंथांगानबी हारिबा लीला असिना असेंगबा नुंगसिबा हाइबा असिदा युनफम ओइदुना सागतपा लीलानी लीला सिंह असिना खुनाई असिदा पाउजल अमदी सोइदना पीगनी खली हाइना महाकना मखा की हुजिक बर्निंग इशू ओरिबा याम कन्ना अयुकी लिगला हाइबा लीला सिदा पब्लिक की वॉइस अचुमरान खंगदना हेक्ट हॉस्पिटल दा आइगी पेशेंट जिगी मराला नत्रगा डॉक्टर सिंगी मराला मदु सुखंग खंगदना आइगी पेशेंट अमा आइगी फैमिली ओरो आई मरु मपांग ओरो हॉस्पिटल दा पुखलकांदी येंगो मतमदा लाइबक थीदना मागे सुम थोआइबदुना लेतब खोतब याव मतमदा अचुमरान खंगदना मॉब जस्टिस तौबा हॉस्पिटल दा थुगाइब खोकाइब मयामगी लल्लोरिबा प्रॉपर्टी मयाम मांगहनबा डॉक्टर सिंगबु मराल पिबा सिगुमबसे तौहनजनिंगदे सिगुमबगी पेनोसिदा थीमजिदा सागलकांददा मजुगी अचुमचुमदा अदुदा नो तौननबा पुथोकपा लीलानि सोगी मसगोर बोजा बिरजिन nganwamba हाइबा लेगिद्रे बोजा सिना ताकबिरमबदा अैन ngamiba मखै अैन लीला तोगे हाइबा मतमदा ओजाना नंगदी मियामगी ओइग्रबनी अदुना लीला तोके हाइबा वाइजे हाइगन स्टेज दा अरोइबा सोर खंदोको सिदोमो स्टेज दा लीला तौना थवाई थादोमो हाइबा कन्ना ताकबिरमबसु लेबा थवान थागी अहान बतनबा नुमिता पांगथोपा थवान पोलाकपगी लाइथौ थरम ngasi उत्तरा संगलेन सनाकोनुंदा पांगथोखरे लाइथौ थरम अदुदा इबुदौ पाखंबगी मफमदा थौनीदुना लेबाक मरातपना अमदी इंग चिकना लेहननबा थौनीखी उत्तरा संगलेन सनाकोनुंगी फमनाइबा अमाइबा अमाइबी पेना सैशक्पी अमदी पुंग यावना हारिबा थरम अदुदा मपुंग फाना पांगथोखी पलेम पंथौ कल्चरल ट्रस्ट लांजिंग अचौबगी मैनेजिंग ट्रस्टी ओइना थौपुरिबा नेशनल अमदी इंटरनेशनल अवार्डी डॉक्टर सलाम शांतिबला तराम ओपगी थरम अमा ngasi पांगथोखरे
Langjing achobada leiba trust asigi sanglenda pangthokiba tharam aduda Palem Pantau Cultural Trust ki chairman Buddha Chingtham Saknare Bape Right Mani Yumnam Amadi Yumjau Darembi Dramatic Union ki secretary Lesangthem Ratanna Chingbana president member sing oina sarukyaki tharam aduda Dr. Salam Santibala na hai Kunai asida nupi bu hantana yengbiba asigi mayukta hanba leitana chen jonglapana ngasigi thak asi yobungambani makata na su lepa leitana honakigani haina mahakna makata ki Koi nupi se ya nawai nupi na tabak tauna bu hotna bada miya marakta samas marakta aduna oja sina ai bu kitan khanbi base ai thamoi da harau bon gitana ai pukning se yam nungsi nupi amana kamain tawdana samas da mayam I tabak tauna ba likhalak pa ya base adun umanta su ai sagat pina base ya lerakta ba Tharamaduga Mari Lenana Trust asigi chairman Buddha Chingtham Nahai Theater Haibasi Malemgi Kwari Chauba Laisangamani Furuki ki Kangluki Ketna Balaitana Apunba Kunai Amagidamak Theater Asi Isona Kudol Tamnapani Haina Mahakna Makataki Sam Tokadova Adugumba Quaitigi Maruiva art form Oramba Quaitigi Achova Lining Kuiva Mandiramo Oramba Zad Bizat Kaidova Punamakna Punbayava Lugmo Pomo Oramba Adna ay wakal su theater have say theater is my life, theater is my oxygen. Tharamadugi Serukamo Oina Trust Asina Putokiba Apayo Pleda Serukyakiba artist singda certificate Kutsinaki Panbayabadi Mamang Dasu Dr. Salam Santibala Ministry of Culture na Senior Fellowship Award Piduna Ikai Kumnakraba Misakni Laishram Kamalna Hindi dagi handokpa Mahakabya Kamyani haina mingthonba Darik Fombi Tharam ama ngasi Hindi Parishad Imphal gi holda pangthokre Manipur Literary Society na sinduna pangthokiba tharam aduda society asigi Vice President Narem Lokeshwar Manipuri Language Advisory Board ki advisor N Kiran Kumar Manipur Literary Society gi hanagi President SH Prahlada Amadi DM College ki Associate Professor S Lanjenbana President Member Singh oina sarukyaki Tharamaduga Mari Lenana Aiba Laishram Kamal Nahai Kamyani Hairiba Mahakabya Asigi Aiba Sankar J. Prakash Asi Malemgi Faurba Aiba Shakespeare Amasung Indiagi Maming Leraba Rabindranath Tagore gi hek matangda leiba Aiba Amani haina singthanaribani J. Prakash ki Mahakabya Asida Mioiba Kunagi Wakalon Amasung Korirol gi Fazaraba Masak Aduna Apaba Singbu Humduna Puba Ngami Loinana Kunai Amada Toriba Samasya Singhe Warusin Mataukaramna Purakani Amadi Manaba Wakalon Kaktana Kunai Ama Mapungfana Zakhatpa Ngangani Haibadu Mayek Singna Fongdoi Adugumba Direct Asigi Fazaba Masak Sing Adu Pamlubadagi Haukiba Chahi Taret Impanchangna Manipuri da Handokpa Horapani Haina Kamalna Makatarki Masi next to Kana Lake Tulsi Das ki है मतम दले अदुग मयांग मासी Shakespeare नतर कना रविंद्रनाथ टैगोर सांगदम ने है माब यामना पांदेरु बोटी मरम से मागी कविता ऐसी मानिपुरी को महाकाव्य ऐसी कोई कुलोन वकलो अभी जो पुस्तक विवा न्यूज कुनाई की संस्कृति की Kuda asigu kundulu puroga sai kori rol busi kunu kuba aduga kunai isi legi pa problem mayam se kuda asigu short tongna ba idna uthu iba kunai de manapatana chapat pangami hai ba wakalo ne se kubuse masi wakalo ne sida kaini executive asmai tongna ina masi khallaga executive ni ibra masi chahi tari lipa ne dum changi Manipur gi nupi oibesingda toina naganba leina singe manungda ama oiriba anemia haiba iwat pegi leina asigi matangda nomagi oiba lemna layeng bagi camp amadi leina asigi layong sing khangdokna bagi matangda Bisnupur Municipal Council gi conference hall da pangthokre Bharat Vikas Parishad Manipur Pran ki makhada BVP Bisnupur Sakhana Sinduna pangthokiba tharam aduda BVP National Organization gi Secretary Suresh Jain Regional gi General Secretary Jagadindu Deb Amadi Hanagi Vice Chancellor Professor M Premjit Nachingba Miyoi Singna Atoiba Mitung Len Singh oina sarukyaki Camp aduda nupa amasung nupi punna chani romda sugar amasung hemoglobin test to bagalonana nupi singda sanitary pad hidak langthak amadi sewing machine na chingba polam singsu lemna yenthoki Awareness camp aduga mari lenana BVP Bisnupur Sakhagi President S Jibanna state asidagi anemia mapungfana muthatpa ngamna bagi pandamda asigumba makalgi asi tongan ba mafam kaya da pangtuktona lakli Health expert kaya yaw na pangtukpa camp asida mathauta ba hidak langthak singsu lemna fangatli
Camp asida miyamna saruk yaduna kanaba lawba asimak mai pakpa amani haina mahakna phongdoki. Paksanna pangkok jariba mega inia free campaign ase masi koi matam sangadagi para vikas paisana matam tungan ba Manipuri district singa pakitran lai koi under the aegis of para vikas parisad koi Manipur plan ka samnaraga koi masi tungan ba expert sing lakana matam sida ini biasa mapung phana koi di Manipur ni mutan bagi pan makat South Eastern Sporting Union Sesu Kakching Sinduna Kakching Sumak Lekai gi Mithoy Mihenwa Mahiroi Singbu Harau Tayamna Opai Tharam ama ngasi Lekai asida leiba General Hall da pangthokre. Tharam aduda Kakching AC gi MLA M Rameshwar Sesu gi President Y Biren Sesu gi Hanagi President TH Budhi amadi Y Nerharina President member sing oina saruk yaki. Ngasi gi tharam aduda tongan bahiram amasung bosem kosem amadi CBSE na lawba class 10 amadi 12 examination da mark wangba fangduna mai paklakraba mahiroi punna yangkai nipanda achamba khodol posting kutsin aduna pukning thagotki. Students Library Association SLA Kakching na sinduna kunithoy suba oina Kakching gi Mithoy Mihenba Mahiroi singda award lanthopui tharam ngasi Kakching makha lekai da leiba Grace Cottage Cultural and Educational Development Foundation Kakching da pangthokre. Tharamatuda atoiba mitung lensingna SLA gi souvenir ama phone bagalunena handak haidokiba bosem kosem amadi kosem naloba class 10 amadi 12 ki exam da topper oirkraba Mahiroi sing Kakching gi khwaidagi ahal oirba oirabi sing Civil Services Combined Examination da IAS IPS panglakraba Miyoi sing Padma Shri Awardee 2022 Best Teacher Award Environment Awardee 2022 Governors Gold Medal panglakraba sing MMA Championship 2021 da Gold Medal panglakraba amadi All India Sub Junior Ranking Badminton Tournament 2022 da winner oirakraba sing da award sing piduna ikai khumnaba utki. Tharamatuda Kakching AC gi MLA M Rameshwar nahai Education da ilaira inakun bakhaide masi mipum kudimakta piba hakni maramaduna mama mapa oibasingna chaba phangba phangdaba awaba kaya leirabusu macha singbu larik tamhandaba yadi haibigi ferep lobiyu haina mahakna phongdoki. Miyamaga kena basi karina kena jeda education has. Education is nobody's monopoly. Laira ba ina kunba tanamata kita monopoly obi ya ko na te masi mi khunima ki chap mana na piwa hakne ba. Ngasi kana gumba na laira rambadagi afaba life ama better life ama phangisi karigi through the karigi khuthang na phangma ngami ha kana education gi through the phangma ngami. Adu eba tarde ina higher parents sing the higher ningisi saba phangba phangdaba waba isa isu singje lairik tamandaba yade haibagi wakhanje masigi determination si ka loina masigi pdf si han han da lepio masi lepa ganda school da college da tambir ba lairik sin ta ba mi amo ina hingma matam da sangi ba laisu haiba koina english da upbringing haise masi ahallaman singa tambio mi amo ga khena basi karina khena je Thobal Tangjing Chingkhong da lariba National Highway 102 dagi FCI godown taba Meter Chamri Sangba lambi asi ngasidagi lekai ahumgi club amadi miyamna lanai senfam khaina duna senjin bahokre. Hirmasigi matangda kiam makhalekai dagi TH Colin kauba mioi amana hai lambi asi kiam wang mataba kiam makhalekai amadi moizingna chingbagi khunja singi yamna maru oiba lambi ama oiribani adubu Meter Chamri Sangba National Highway 102 da FCI godangi lambi asida godown da lakpa achauba gari singna maram oiraga matam kuinadagi phibam fatana leirakhrabani lambi asi semnaba mari lenaba department amadi godown gi official sing da su kayarak haikre adubu makoina tobida badagi lakai ahumgi club haibong leirak club kiam welfare club amadi kiam wang mataba club ka loinana miyamna angam ba senfam khaigat aduna temporary oina lambi asi semjin ba hobani mafam asi khunja singi khanduna lambi asi hena phaba mongda semjin binaba lengak amadi mari lenaba minister na minyeng changbi haina su mahakna makhata na phongdoki. Asian Highway 102 sidagi changjalaga tangjeng ji da leiba FCI godown da changba lambi ase FCI godown gi man mayamam purba da saka baro saka singina soba heavy load tawraga changa puna maram muraga lambi ase akoi kunja sing chatpa yada badagi government gi mari leina sing sida akoina pau pi da hai ba kaya di tawkre adubu ngasi babu da moi gi response tawbirak ba loinana FCI godown gi manager sing sida local gi akoi gi club ki angang sing amadi voluntarily chatlaga hai ba da su moi gi response tawrak tabdagi kai kunja mayam hai ba de akoi da tari ba
mayam club ahumjigi members singina financially contribution tawrga ngasi leiba lambi ji semba tawjabani mari leinaba authority concerned minister amadi sarkar na miyeng changbi na kidamata koi miyang ge mafamda haijeri. Integrated Farming System Model Demonstration for Sustainable Livelihood Development of Farmers of Manipur Haiba Hiramga Mari Lenana NEAC Meghalaya ge Sentang Makada KVK Imphal East amadi Directorate of Extension Education na implement tawba hida kapnaba pam chujak maru amadi Hawai beans maru sing ngasi Kangchingi Khangatlaba lomi tarada yenthokre. KVK Imphal East Androgi Head Senior Scientist Soram Molibala amadi Chandel Forest Division ge Assistant Conservator of Forest Narem Munalga Khutsam Nanduna Sinba Pangthokiba Hida Kapnaba Pump amadi Maru Marang Yentopagi Tharam aduda KVK Imphal East Androgi Head Senior Scientist Soram Molibala na Integrated Farming gi kanaba singi matangda wafam kaya phongdoktuna lomi singna farming asi pangthoknaba hotnasi haina phongdoki. Integrated farming system model have a say post o chu yen chu ngang su pok components mayam sing se punna thamaganda hari ko mafam sing sida loinu bak adugi demonstration ji yam effective oina apoi gi semikon ji yam sustainable oina chatna pa yab no da se kanu si income si generate tawdana oina ya chatna pa yana oina makha ta na phajana thamni habagi wakhol ji modugi system du apoi ne demonstrate tawdana. Ngarang Imphal East District Police Commando gi team amana fari haiba Huidrom Premchan chahi kuntramari apopa laikhidraba Huidrom Bijoy laifam kakwa laifrapam laikai amadi Laishram Ningol Ningthauzam Ongbi Devla Elias Ichal chahi nimfu apopa Laishram Sunarjan laifam Thangmeban Lauring Purel laikai ani asi RPF amadi masigi lanmi singdu PLA ga koigumba hiram amatada mari leinadi haina Lona Thinkraba Revolutionary People's Front RPF ki Publicity ki Assistant Secretary Bangkimna Khangalakli. Chahi asigi bosem amasung kosem na lauba class 10 amasung 12 ki exam singda mitoi mihelaba mahiroi singda okpagi tharam ama ngasi Thobal District ki manungchanba Lamding Cherapur awang lekai gi mandopta pangthokre. Youth Development Club na sinduna club asina konba mafamgi mahiroi sing okpagi tharam aduda Khangabok Assembly Constituency ki MLA Hanagi MLA Oramba Okram Landhoni na Chief Guest ki Warol Piraduna Hai Mahiroi Singh Yariba Makai Taxi Kasi Legadabani Exam da Nataba Pambai Seasoneraga Mark Yamna Fangnaba Honaridabani Maru Oiribadi Tamliba Mahi Adu Mamutana Kangnaba Honabaduni Mamangai ga Hauziki Matamga Mahi Tambada Chauna Kenere Hauziki Matamda Amamba Haibadu Leitrabanina Mahi Tambada Toidongna Awaba Oidre Punsigi Pandam Amathamlaga Mahi Tambadabani Haina Landhoni na Makataki. Manipur Pradesh Congress Committee MPCC ke General Secretary S. Jitena yumfam yaudaba irrigation kaya ama pukhatuna haukiba July 18 da Congress Bhavangi mamangda BJYM na chathakiba agitation aduda tasengna yaudaba member kharada FIR thangalakpa ase yaningde haina BJYM Manipur Pradesh na phondorakle. BJYM Manipur Pradesh ki maikaidagi khangalapagi matung ina MPCC ge yamna responsible oidaba amasung aranba Pauda Infam Oidina FIR Pansilapagi BJYM Manipur Pradesh ki State Executive Member Oinam Robertna MPCC ki General Secretary S. Chen Singh ki matakta matikchaba investigation chathananaba amadi mahapu logi oiba matikchaba cherak pibiu haina City Police Station da complaint ama file tawkre hairi. Public Library and Information Center Kangbuk ki nauna thawpugadaba sing wasak lawbagi tharam ama ngasi library asigi office da pangthokre. Khangabok Patri Cherapur Lekai da pangthokiba tharam aduda Lekai gi halaman amadi club ki members singna saruk yaki library asigi nauna thawpuna bagidama khankraba sing adudi president oina Saiko Manglem secretary gi posta Kundrapam Joykumar librarian oina Ningthauzam Manglemba amadi cashier da Thokchom Kennedy ni tharam aduga mari lenana library asigi akoibada khongnang pambi yauna ujara kaya su thaki. COVID-19 gi laisit asidagi ngakthoknanaba achamba section tharang kharanga na japinaba Mami TV gi maikaidi gi ningsingjari madudi yumdagi hek chathopaga face mask supiu mi amaga gi marakta futero ki arap athambiu mai met khutsa toina handopiu amadi COVID vaccine kapa yarabasing suksoi shoidena COVID vaccine kaptokna laisit asidagi kananaba miyam pun hotnaminase aroibada maroiba paw amuhana
Man Henkaran Bayana, Vidiat Nataliba Demansing, Hayang Fangadurba Assembly Mifamna, Ayaba Pipiu Haina, Imphal West District VDF Welfare Association, Lengaki Puning Sing Selakli. Matang asida, Mami TV Primetime News Tuisan Jari, Meeting Tabiring Masingbu, Amukahana Kurum Jari.